Ngasigi videos di thabaga loibana hankibagum tawgani maramdi yam nungaigani ngaknaba amadi nungainaba sem sabiro adudi matam manghlaroisi hekta huzalasi yengbiyo sigi photo sigi mayaida dot mari leibani nangna tawdoisi aina yare haraptrifau sigi dot mari staida munna yengaga leibigidabani marak marakta mit khappa kisu kaide tawbuthabu sigi dot mari stagi mit pham hongbadi yade yengbiyo munna yengbiyo ngahaki matungda ina mit wishlu hairkani adu hek harpaga mit chenna wishlo aduga koktu mathakta hipin non kalaga mit wishinna mit khappiyo mit wishlaga mit khappagi mong tawbadum yabane haijari basingasi niyam chumna tobiragadi Jesus Christ ki saktam uba phangbirakani munna yenga leibiyo yare mit wishlo koknon khalo mit wishlaga mit khappiro Jesus Christ ki saktam ubirakbra chumna tawkhibasing soidan ubirongane mit wishinna uba ngambasdaida ngakpa phawbibra anisubo optical illusion gidamak amuk sem sabiro sigi angaw dots daida samtrik ingbiyo marak marakta mit khappa yai nakalda atopa masusing lai haibasi nangi peripheral vision na khangba ngamgani adubu makhoi sing aduda puning changbiruno ngahaki matungda ina screen asi ngawhanjarkani yam nungairidi ahangba angawba screen aduda sigi machu sanglab square ani asi taraga laigani aduga amuke hena nungairina makhoigi machu asi change torkani olakani yarkadawre ai 7 phawma sing tharake lonam dainina mit khaptana bhona biyo 1 2 3 4 5 6 7 haijakiba angakpadu birakpra niyam chumna tawsing soidanu biramgani mathangi optical illusion amuk yengminase masigi ustegedom mi mamai kya uba phangbage study kharagi matungina mi chada manga khakna lies da yauriba mi mamai masingsi masing suna uba ngami hairi mi chada manga khakna second taragi matam pijage aduda nangna urakba mi mamai masingdu comment da soidana phungdok piramo lies da puna mi mamai kya yawi haibduna mathangi video da haidokchage marisubo optical illusion amuk yengminarase masi Cinderella gi lanbanni sida nang ningdoisna sigi amuba dot asdane handak mukti mit khapigano yare yengba hubiro ai ten dagi masing thiga charake one hek yawbuga laisi aina black and white on thok chagane adubo adum nangak toidi black and white photo do dumnadi color oina yam make singna fajana uba phangane hojik uriba colors tagi hena sing lawba color ne udoisi higok machu gi atia lanbal asi asengba machu loina urakane adudi ai ten dagi thiga charage 10 9 8 7 6 5 4 3 2 1 color do uba soidana phangbiramgani khalle dot to the ying thokibdadi photo sita sengbadi black and white ni haiba soidana khangbiramgani Number 5 sigi lies the yingbiyo kaidawe manungda leriba square maza si tauri lengba manbane adubu tasengbadi masi arengba natte masigi optical illusion se boikoina spine drift illusion naina khangnai Number 6 sigi table ani saida yingbiyo thong akhuba mada puslakpada table ani sigi marakta karamban hena laidong mali thong akhuba mada puslakpada ekhoi mit yingda oi thangmada yungna leidiba table asna laidong mali thong akhuba mada puslakpada adubu tasengmadi sigi table ani si chawsangba size chap manaribane sigi optical illusion sta torisi asangbaga apakpaga damuk leiba to the picture state da ekhoi gi pukning wakhalna asangba apakpa awangba ahumuk leiba 3D oiba lai oina ekhoi bhamna artha hanjaduna ubadagi sigi optical illusion asi thokpane ekhoi khangba uba phawbugi shakti siga tasengba taibang asiga chayet naribane
ꯑꯣꯏ ꯊꯪꯕ ꯇꯦꯕꯜꯒꯤ ꯎꯄꯥꯛꯁꯤ ꯂꯧꯊꯣꯛꯑꯒ ꯌꯦꯠ ꯊꯪꯕ ꯇꯦꯕꯜꯒꯤ ꯃꯊꯛꯁꯤꯗ ꯊꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯇꯦꯕꯜ ꯑꯅꯤ ꯑꯁꯤ ꯁꯥꯏꯖ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ Number 7 ꯃꯁꯤ ꯕꯦꯠꯃꯦꯟꯒꯤ ꯂꯣꯒꯣꯅꯤ ꯂꯣꯒꯣꯁꯤꯒꯤ ꯃꯌꯥꯏꯗ ꯄ꯭ꯂꯁ ꯁꯥꯏꯟ ꯑꯃ ꯌꯥꯎꯔꯤꯕꯁꯤꯗ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯃꯔꯛꯇ ꯃꯤꯠ ꯈꯞꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯃꯤꯠꯐꯝ ꯍꯣꯡꯈꯤꯕꯗꯤ ꯌꯥꯗꯦ ꯑꯩ 1 ꯗꯩ 7 ꯐꯥꯎ ꯊꯤꯖꯔꯛꯀꯦ 7 ꯍꯦꯛ ꯌꯧꯕꯒ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯃꯤꯠ ꯈꯞꯄꯤꯌꯨ ꯈꯔ ꯌꯥꯝꯅ ꯕꯦꯠꯃꯦꯟꯒꯤ ꯂꯣꯒꯣꯁꯤ ꯑꯗꯨꯝ ꯂꯩꯔꯝꯕ ꯎꯕꯤꯒꯅꯤ ꯑꯗꯨꯗꯤ ꯃꯁꯤꯡ ꯊꯤꯕ ꯍꯧꯖꯔꯛꯑꯒꯦ 1 2 3 4 5 6 7 मथक्ते यंखलगा मिट खपिरो उबा फंगबिब्रा अइगी लोगोदो बैटमैन गी लोगोदो Number 8 The Harmon Grid Illusion Sigi lies the yingbiyo Kaidowe Square sing asigi tainafam da leiriba angawu masugi dot sing asi musinba utmasu manba dot singda on kiba mana ubiramgane adugu tasingmadi lies the musinba utmasugi dot sing asi asingbagi amata leiba nate angawu dot sing khaktani leiribase Yamsu sopsindabi niyam jumna sisna bhairagadi nungtigi sel tanba yarabudgumba investment platform amagi matangda khangminase Sun Games hauze koi harbi investment platform se matau karman sinagani haibudomu khangminarase ahanbada description link dai platform sigi app hana download tobiro links da changbada sumaina thorakani sidi isagi mobile number password mobile number adu da lakpa OTP adai email menbiraga register tobiro Invitation code as the auto the menjarakane. How's a quick invest on the research coming to me hybridamo, coming in a say. Sigi research tabs stay the click to biro. At the research togadaba upon the amount to Kanbiro. Could win a 3,000 consulase. Research method the TPS Kanbiro. Aduga pay now the click to biro. Confirm to biro. Copies the namaga UPI information copy to biro. Must the click to biro. Sday apamba F kanbiro ekwedi Paytm khalase Sidam nambiro aduga enter UPI ID sday damu click tobiro Sday kwini ngasai copy to rokibadu paste tobiro aduga proceed tobiro Sidar research to amount nambiro aduga paste nambiro amuka su pay nambiro Phone the message amalakani maduda changlaga trading reference number copy tobiyo aduga Sun Game F tamlaga hauzi copy to rokibadu sige reference number ma paste da paste tobiraga submit tobiro sida research to loire Sun Game ge account ngakta changlani Sun Game de invest to wasisu irai lai invest to gedi equin ahan bu to doise analyst forecast investment ki telegram group join to bigidabani sungsoi soidna to bigidabani maramdi atom stable daily profit na doise groups de analyst na tharakba mogi forecast follow to ragani sida atom invest to doise kadai dano karamba color dano parity dara separate dara bicon dara emerter haibadu professional analyst na predict taruk toribani prediction timing si ayuk ki baroga numidang waram taruka oi Sun Game dagi sell withdraw to ge haragadi sigi withdrawal status ang biro amounts nambiro aduga withdrawals da click to biro withdraw save to kiba khudak tari sang oi waiting order state de yaurag leigani waiting orders dagi history order de hex lakibaga amount to adongi bank account soidina sangakani withdrawal time si 10 am to 5 pm oigani Sun Game the bank account hapagi mongs na sigi bank thaps the namaga sigi edit bank card stay the nambi gadavane any complaints or suggestion leiba matamda sigi mind stay the nambiyo health the namaga complaints and suggestions stay the nambiyo add new the namaga any type choose to biro haining bu wadu sidai biraga WhatsApp number hapiro aduga submit toraga dum loire Sun Game gi am ngai ba amaga haragana FC friends ng invite toraga refer bonus amni commission income daily gi oina tanmi yai Friend on yam drabada rupees 200 deposit torupaga invitation reward say manually complete tawjagadavane nungti gi friends invite torin khai friends aduna torupa total transaction gi 30% adom the commission income hoina numit khuding gi lakane analyst forecast ki pamwina stable income pambasing description dagi download tobiyo haija kiba telegram group to join tongna willing so description ni fambi gane adu bu kawbi gano haidraba pangaba sel mangboy thoi Sun Games